Sana Khongnang Manipuri Storygi Maikaidagi tabiribasingbu taram noksari. Mayamgi mafamda nanthoksagadawriba Manipuri horror story sigi mamingna Jingyagi Yum. Wari asibu ibirakpana Rosan Takhelamba. Jingyagi mayai oirapna yum ama leirami. Mafam adugi akoiba adu ja uren kayana mapana yunham. Uzau ayambana chan pangina namduna. Hariba jaga asida numidangi ansilakpa matam amadi athengagi matamda kanachu chaknakhide. Maramdi yum asida mamanghai matamda leiramliba imung adugi miyoi ama yamna mawung chadana sikhiram. Aduga lekhidraba miyoi adugi thawai aduna lairamlinda tingamda miral lamba oina pai paidina yum adugi imung manungda akiya kangpibata natana atopa miyoi singna jingya aduda phauduna laba matamdasu yamna mawung chadaba amada tamnaram akiya kangpiba asigumasi yamna tattana toina tawramki. Masidagi jaga aduda mambu mamsilaklabadi ayamba ja lekai aduda leiriba miyoi ayambana chatnaramdi. Aduga matam kharagi matungda yum asida hana leiramba miyoi adusu leiba ngamdabadagi mafam asi thadokduna chatkhirami. Asumna yum aduda kanagumba amatta leitabata natana karigumba uyamba amadi singsanba lakpa miyoi mafam aduda changnakhide. Ayung tin phawbada jaga adu changba lanba amatta ngamnakhide. Nongmadi mafam asida miyoi kharasu koiba laklamki. Aduga makoina ahing yarepa yagadaba mafam thirakduna mafam asi jare haiduna makoina tonglakhiba gari adu lamang amada khamlamki. Masigi matungda korfu khang puthoraktuna atai atopa pochai kharasu paiduna hariba yum asida makoigi chafam thakfam oiba yaba mafam charani haiduna khullamki. Aduga lakliba miyoi adudi Tyson Premjit Pravin aduga Momocha Tembungni. Hariba miyoi asina mafam aduda cha ising thongnanabagidama mafam chaba jaga karaida oiba yagadagi haiduna yengnaramki. Madugi matung Premjitna pairakliba korfudo thanamlaga akoiba adugi jaga sing ado yenglamlaba matungda Premjitna harai. Itaw koi atopada yengluran sida chapchaba malaire. Ado kana lo koi singnongdo thirunaba tawrasi. Asi hairaduna Premjitdi mafam aduda taramba jiknong khara umjin tasinduna leirang oinanaba simsaram. Somdana makoi khara ado singnong oiba yaba singtek singnang singdo khara thi humduna hotnani. Madudagi makoi mai haugatuna cha ising thongnanaba thaurang pumba losillamki. Aduga Pravin amadi Thembung makoi anidi ching adugi mathaktagi amuk kumtharaktuna sound speaker lauba amuk laglam. Masigi matungda makoi anido amuk kakhalaklamki chingthak aduda. Pravinna sound speaker do bluetooth samduna sai hongda hagal hamum sadanandagi isai sing khara tharaki. Thomduna matam aduda Premjitna hangjau aduda habai ama paiduna thongli aduga insangdo ngau tauduna singnaga marang kaina sakhalakpane. Premjitdo kumbangna pungsot-sotlam jari oirubagi Tysonna ngangdu puthoraktuna dispo glass amamam hairaduna aduga mayamgi pinanaba seba kanna tawri. Ngaihak leiraba matungda makoi nisa palaktuna khara ngawba hongnarei. Momochadi mai mamitkadu loina ngangsille. Mayamdudagi nisa hena panba habadu oiramki. Tembungna hairaklam. Ipale numare sidi ranhe lekhar haba. I'm told Momochana amuk hairaklam. So I'm told her Tysonna amuk hairaklam. I did. I'm told it. Kim Pante Pravina amuk hairaklam. Yadre di karat tawre other taw Pravin. Nangdi nasidi Uzari soybanina isad nagakanbana. Then tawra Pravindi batawduga atay maung sing adugi magong aduga urubada. Premjitdi sauningba ama phawraklami. Matang aduda makhatare. Premjitna yareda adu isarukudi sa ising chanaba thaurang tawrasi natragana makhatana thakisi haibro. Pravinna kumlaklam yaine kaisu kaidine aigidi chak chadasu yare noigi wani
ꯇꯦꯝꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯁꯨ ꯊꯛꯀꯅꯤ, ꯆꯥꯛꯁꯨ ꯆꯥꯒꯅꯤ, ꯀꯩ ꯀꯥꯏꯒꯦꯅꯦ ꯏꯇꯥꯎꯈꯣꯏꯕꯣ? ꯇꯥꯏꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯝ ꯀꯥꯏꯗꯦ, ꯌꯥꯏ ꯌꯥꯏ, ꯃꯣꯃꯣꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯏꯁꯨ ꯈꯤꯇꯪꯗꯤ ꯈꯜꯂꯨꯍꯦ, ꯉꯁꯤꯒꯤ ꯄꯨꯖꯥꯔꯤꯁꯦ ꯁꯥꯎꯍꯟꯕ ꯌꯥꯗꯦ, ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯍꯥꯎꯖꯔꯣꯏ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ ꯌꯥꯔꯦ, ꯄꯦꯜꯂꯦ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯁꯥ ꯄꯥꯟꯅꯔꯛꯇꯨꯅ ꯈꯔ ꯈꯔ ꯉꯥꯎꯅꯔꯛꯄꯗꯒꯤ ꯕꯣꯝ ꯕꯣꯝ ꯇꯨꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯃꯆꯥ ꯑꯃ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯏꯁꯩ ꯊꯥꯈꯤꯕ ꯑꯗꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯤꯗ ꯎꯔꯤꯕꯁꯤꯕꯨ, ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯝꯕꯁꯤꯗ ꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯌꯥꯝꯗꯨꯁꯨ ꯄ꯭ꯔꯦꯝꯖꯤꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯦ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤꯕꯗꯨꯒ ꯃꯈꯣꯏ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯗꯤ ꯀꯔꯤꯅꯣ? ꯍꯥ, ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯄ꯭ꯔꯦꯝꯖꯤꯠꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯣꯏꯁꯨ ꯇꯨꯝꯃꯨꯕꯅꯤ, ꯑꯩꯁꯨ ꯏꯁꯩꯗꯨ ꯊꯥꯒꯦꯅ ꯊꯥꯕꯅꯤ꯫ ꯀꯔꯤ ꯃꯈꯣꯟꯅꯣ? ꯑꯗꯨꯒ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯑꯁꯤꯒꯤꯁꯤꯗ ꯎ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯎ꯫ ꯄ꯭ꯔꯕꯤꯟꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤꯗꯤ ꯀꯩꯅꯣ? ꯃꯤꯅ ꯀꯩꯅꯣ? ꯃꯨꯁꯨꯛ ꯃꯨꯏꯅ ꯑꯃꯝꯕꯁꯤꯗ ꯎꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯩꯅꯣ ꯁꯤꯕꯨ? ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯏꯁꯟꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯂꯨꯕꯗ ꯌꯥꯝꯅ ナꯇꯩ ꯆꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯌꯨꯝꯊꯛꯇꯨꯒꯤ ꯈꯜꯂꯤꯕ ꯖꯤꯡꯒꯗꯨ ꯂꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯕꯇ ꯅꯠꯇꯅ ꯖꯤꯡꯒ ꯀꯨꯞꯇꯕ ꯃꯐꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯈꯔꯁꯨ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯈꯤꯗꯕꯒꯤ ꯃꯣꯠꯁꯤꯟꯕꯇ ꯅꯠꯇꯅ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯤꯔꯥꯡꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨ ꯀꯥ 4 ꯊꯣꯛꯅ ꯁꯥꯔꯝꯃꯤ꯫ ꯀꯥꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯏꯔꯣꯏ ꯂꯣꯏꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯦꯠꯂꯝꯈꯤ꯫ ꯐꯣꯇꯣ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯤꯡꯊꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯉꯝꯂꯝꯈꯤꯗꯦ꯫ ꯎꯐꯨꯟ ꯋꯥꯏꯐꯨꯟꯅ ꯃꯣꯠꯁꯤꯟꯈꯤꯕꯅ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅ ꯁꯦꯠꯅ ꯆꯥꯅꯔꯝꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯥ ꯑꯗꯨꯗꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯎꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯛꯇꯨꯅ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯏ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ? ꯅꯣꯏ ꯎꯍꯧꯗ꯭ꯔꯣ? ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯈꯤꯕ ꯖꯒꯥ ꯑꯗꯨꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ? ꯌꯥꯝꯅ ꯄꯥꯈꯠꯂꯦꯃꯤ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯨ ꯊꯨꯅ ꯊꯣꯛꯂꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯦꯝꯕꯨꯡꯗꯤ ꯃꯥꯅ ꯇꯨꯡ ꯏꯊꯪ ꯊꯪꯕꯗꯨꯗ ꯈꯔ ꯊꯨꯅ ꯊꯣꯛꯍꯧꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯍꯦꯟꯅ ꯊꯥꯡꯗꯣꯔꯛꯄ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯍꯥꯟꯅꯒ ꯀꯤꯔꯒ ꯂꯩꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯎꯔꯛꯈꯤ ꯄꯥꯈꯠꯅꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯅ ꯀꯥ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯊꯣꯛꯍꯧꯔꯁꯤ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥ ꯑꯃꯗ ꯐꯥꯎꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯁꯝ ꯃꯅꯥ ꯁꯥꯡꯅ ꯊꯥꯗꯔꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯕꯤꯗ ꯃꯁꯦꯡ ꯃꯔꯥꯡꯒꯨꯝ ꯇꯧꯕ ꯃꯃꯤ ꯑꯗꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤ ꯄ꯭ꯔꯕꯤꯟ ꯃꯣꯃꯣꯆꯥꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯌꯥꯏꯗ ꯇꯥꯏꯁꯟꯗꯤ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗ ꯃꯅꯤꯡ ꯊꯪꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯎꯔꯛꯈꯤ꯫
ꯑꯀꯤ ꯑꯈꯪ ꯄꯣꯛꯄꯗꯒꯤ꯫ ꯃꯗꯨꯇꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯁꯤꯡꯗꯣ ꯂꯥꯎꯔꯛꯈꯤ꯫ ꯑꯀꯤ ꯑꯈꯪ ꯄꯣꯛꯄꯗꯒꯤ ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯑꯀꯤ ꯑꯈꯪ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯤꯄꯥꯏ ꯍꯧꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯅꯈꯤ꯫ ꯇꯥꯏꯁꯟꯗꯤ ꯇꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯃꯨꯕ ꯑꯗꯨ꯫ ꯃꯁꯤꯗ ꯇꯨꯡ ꯊꯪꯂꯤꯕ ꯇꯦꯝꯕꯨꯡꯅ ꯇꯥꯏꯁꯟꯗꯨ ꯆꯤꯡꯈꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯈꯤ꯫ ꯄ꯭ꯔꯕꯤꯟꯒ ꯃꯣꯃꯣꯆꯥꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤ ꯆꯤꯡ ꯑꯗꯨꯗꯒꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯅ ꯇꯦꯝꯕꯨꯡ, ꯇꯥꯏꯁꯟꯒ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯕꯣꯏ ꯇꯨꯁꯤꯟꯕꯣꯏ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗꯤ ꯌꯧꯔꯦ꯫ ꯎꯔꯝꯈꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯜꯂꯛꯄ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯀꯞꯄꯣꯏ ꯂꯥꯎꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯆꯣꯡꯁꯤꯟꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯒꯥꯔꯤꯗꯨ ꯈꯔ ꯊꯧꯒꯠꯂꯛꯄꯒ ꯆꯤꯡꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯇꯧꯕ ꯑꯃ ꯂꯦꯞꯄ ꯑꯗꯨ ꯃꯈꯣꯏꯅ ꯎꯈꯤꯔꯝꯃꯤ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯎꯈꯤ, "ꯊꯧꯔꯣ, ꯊꯨꯅ ꯊꯧꯔꯣ" ꯍꯥꯏꯗꯨꯅ꯫ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯀꯤꯅ ꯄꯥꯈꯠꯅ ꯀꯟꯅ ꯊꯧꯒꯠꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯕ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯀꯣꯔꯐꯨ ꯀꯣꯟꯁꯤꯡ ꯑꯗꯨ ꯂꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯄꯥꯏꯔꯛꯈꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ꯫ ꯀꯥꯔ ꯑꯗꯨꯒꯤ ꯇꯨꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯄꯥꯜꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯕꯖꯥꯔ ꯑꯃꯗ ꯊꯨꯡꯂꯝꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯅꯦ ꯇꯥꯕꯒꯨꯝ ꯇꯧꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯨꯏꯊꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ꯫ ꯀꯨꯏꯅꯒ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫